Service Commission MPSC na Manipur Civil Services Combined Competitive Main Examination 2022 ki paper SINGDA Asoiba Aranba Cheksindaba Kayagi Mami Chaona Takhibagi Mayokta Socialist Student Union of Manipur SSUM na AKANBA MAWONGDA Yaningdaba Phongdorakli SSUM gi maikaidagi thadorakpa chirolamada makhata na hai haukiba numit ke examination da nungthil gi paper ki question booklet sing ayukta yenthokiba haibasi verification process ta Chaona Cheksindaba Mami tari thawong asina exam asigi quality control tawdaba amadi Cheksindaba Maduna Chaona Sokhatle Miyamda Thazabagi Changsu Hantankhre Haukiba Kumja Lising and Nigataratrukta recruitment da Asoiba Laikiba Adugi Matungda Hantak Amuk Nona Asoiba Tokle Masida MPSC na Miyamda Haizabaga Loinana clarification of Tamgadabani senior official Singi Matakta high level inquiry Chathagadabani Asigumba Thong Asi Amukana Toktanaba Cheksin Thorang Sing Logadabani Commission gi Asoibana aspirant Singda Sokanba Yaroi Haina SSUM gi Maikaidigi Chirolasida Phongdorakli